Welcome to our tea, Hexshell, Episode 1. Mayam pumna pu taram nok sa pagaloy na ikai kuna bo cheri mayam ngasi se akhoi pumna makna khangmin draba ya draba yamna marui ba topic ama pu duna lak cheri hai ba topic asi habadi marui na nupa sing na ne ba yamna khangbi pham thok pa topic ama khak ne ba akhoi na unare khangnare adudi haidi maram zadana imung amada khatnaba jainaba haibasisu yumthong khuding makta thoiba ngatani loinana khangnaba chanaba nupa nupi or imanabi masen maraktasu adum thokanba haidi adum haibadi thokan khoina phanam thoaning trasu adum khangkhangawdana khatnaba jainaba haibasidi adum thokpa lei asigi yamna maruoiba maram zadana ko haidi maram mamaga loinana thokibana to maram zadana thoaning da mawongda Kanaba Jainaba, si singi yamna achoba maram, sigi manung the labor yamna achoba maram my matang ba aina puzara ising a si. Ado akoina kangedudi, koiki malem sedalay se, mi makal anini, nupa haiba amaga, nupi haiba maga, ado nupa or risisu male hormone, yauba, testosterone and androgen haiba hormones in a siyaw na maram moraga, nupa sunupa or ribani, loina na, chap manana, nupi hamana, nupi haina or risisu, nupi hormone haiba estrogen and progesterone haiba hormones in a siyaw na maram moraga, nupi amasi, nupi or ribani. Aduga, akoina. Ngasige aigi topic se aina yamna tahanjaningi se nupa oibasingna yamna tahanjaninge nupa oibasingna yamna khanghanjaningba topic ama khakne ado akoina haidi akoina ikainaba dagi haitare ko ikainaba dagi sum haibdi mayamna kamanoina hainadaba machi marumda sum hainara laikiba aduna ikainaba sina sumaram moiraga nupa da su knowledge se haidi school da su phajana ta kwat paga nupa na su khangdaba adumba sumaram mayama malaiba aduna aina haijaningi se karino haiba kanda Yum amadane, ahambada yum amagi hana hairageba. Yum amada naidi nupi amakak lebiawe, ani lebiawe, ohum lebiawe, nupi me am lebelego. Moi nupi masen judung kanarak padum yawe, maram sungsa zadana. Then nupis na sunupada, imung duda ladiba nupasing da maram sungsa zadana kanabahuba, pairagalaiba, dagi maram sungsa zadana, pangkap takapakpa, maram sungsa zadana, pangnok nuklakpa, smasaje, chi enare, aise taure, hadi wakanungai taba, oh hai, asum. I say, size and I, Kong, City, Kuti, Hina, I don't need eating a taba, Heidi, Hirakpam, Yauba, Aduga Pankaptaka, Hisini, Maruna Pankaptaka, or Panutonopa. Taina, if I pushing the Kasum Hina Rambada, Tasita no Hoba Hinese, so I do season Rambaga ladies, Adukumba se, Carino, happy to give a tongue than in the Laxaninise. Haidi imung amada su thoe aduga loina na haidi nupa nupi husband wife ki marakta boyfriend girlfriend ki marakta maram sungsa sa dana nupi na khana ba horak pagumba adum aduga nupa na su kainu sinu pisibu haina nungdi nung siraga su ma sinu pise khana ba yam howi haina de ka haina ga khanba ma ama su adum thokta bana te laini ka i oiza no kan khallaga adum laiba nupi du su ma na ngamda ya de haina ga i ta ka matang su adum yawe ba Sigi matang da neba naging matang sa na si janingi adu janingi adu tawningi haba adu chadri kaya da ba ma hai ga mana haba se tahok da da ba giri tak pa matang ama lai adu kari marang gi damak sigi matang se kari no natraga si kari marang gi dam oi bano haba gi matang da ni aduna akoina yamna di haina ba lai re habadi like understanding laina da bagi khanari ni understanding laina da bagi khanari ni na imung amada khana boy gera mi amaga khana boy gera or hostel life da bo orasu nupi masen se adum khana ba jaina ba adum yauri ne ado understanding what pain ni di haiba mayam na ko understanding do kari gi understanding no haiba du ne ba khoina khangadui se kari matang da laigala ba understanding no haiba du ne ba akhoi mioi bagi haksang si kaino hormone kaya na chemicals kaya na neurotransmitter kaya amana manung se da work tawri ne ba ko moi hidi yaw bagi akhoi se mi oina laiba ngam mi oina lairi bane ba haidi nupi ama oina lairi se khoigi estrogen and progesterone haiba hormone maruina makhoi se yawbagi ne ba aduna nupi gi thagi khongkap lakpa haiba matang se yamna chakthok sagada ba imung amada su icha nupi gi sumba matam yor agadi icha nupi se eno orini haidi mapung phaba nupi amagi mapung phaba matam do yori na khallaga mama mapa oibasing haidi maru mapa oibasing su chakthok sagada bane haidi aduga nupi khuding mak nasu ko haidi di akoina thang khongkap lakpai matang se adum ikainaraga laknaidena ado ikai biroidabne ba haidi hujing matam dadi yamna maruoiba matter amane bako sigi matang se maruoiba matter amane haba matam maramdi akoi miyoibana reproduction gi matang da la aga su jada na da sandok na bagi damag haidi reproduction hai siam na mathau daidana aduna sigi matang da yamna sandok na hairoi ge point do ina la age haijaningi base akoina ne yum amada laimina ba matam da
ꯌꯨꯝꯗꯨꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯗꯦꯟ ꯈꯪꯅ ꯆꯥꯟꯅꯕ ꯕꯣꯏꯐ꯭ꯔꯦꯟ ꯒꯔꯜꯐ꯭ꯔꯦꯟ ꯃꯔꯛꯇꯕꯨ ꯑꯣꯏꯔꯣ ꯍꯁꯕꯦꯟ ꯋꯥꯏꯐꯀꯤ ꯃꯔꯛꯇꯕꯨ ꯑꯣꯏꯔꯣ ꯗꯦꯟ ꯍꯣꯁꯇꯦꯜ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯃꯤꯟꯅꯕ ꯃꯐꯝꯗꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤ ꯃꯁꯦꯟꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯅꯛꯅꯕ ꯃꯤꯁꯤꯡꯁꯦ ꯑꯁꯤꯒꯤ ꯅꯛꯅꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤꯅꯦ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯤꯗ ꯅꯨꯄꯤꯁꯤꯡꯁꯤꯅꯁꯨ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏꯔꯣꯏꯗꯕꯅꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯕ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯡꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯣꯏ ꯑꯩꯒꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯂꯩꯕꯁꯤꯡꯅꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯑꯇꯩ ꯍꯥꯏꯗꯤ ꯍꯥꯏꯌꯔ ꯏꯖꯨꯀꯦꯁꯟ ꯃꯌꯥꯝ ꯇꯝꯕ ꯑꯣꯔ ꯅꯣꯔꯃꯦꯜꯂꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯗꯨꯝ ꯈꯪꯕ ꯍꯩꯕ ꯃꯌꯥꯝ ꯊꯤꯖꯤꯟꯗꯅ ꯏꯟꯇꯔꯅꯦꯠꯇꯩ ꯀꯩꯗꯩ ꯊꯤꯔꯒ ꯈꯪꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯈꯪꯕꯤꯕꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯈꯪꯕꯈꯩꯅ ꯈꯪꯉꯒꯁꯨ ꯈꯪꯗ꯭ꯔꯤꯕꯁꯤꯡꯒꯤ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯀꯔꯤꯅꯣ ꯑꯗꯨꯝ ꯈꯪꯗꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯄꯨꯊꯣꯛꯆꯔꯛꯄꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯀꯩꯅꯣꯗꯣ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯁꯦ ꯈꯪꯕ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯥꯗ ꯆꯥꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯏꯃꯨꯡ ꯃꯍꯤ ಲಾಂದನꯕ ಇಮುಂದ ಖನ ಚೈನಬ ಯಾವದನಬ ಇಮುಂದ ಹೈದಿ ನುಪಾಗ ನಪಿಗ ಮರಕ್ತಸು ಮರಂ ಜಾದನ ಖನ ಚೈನರಗ ರಿಲೇಶನ್ಶಿಪ್ ತಾ ಕಾಯ್ಬ ಲಾಕ್ತನಬ ಹಾಸ್ಟೆಲ್ ಲೈಫ್ ದ ನುಪಿ ಮಸೆನ್ ಲೈಬದಬು ಓಯ್ರಸು ಮರಂ ಸುಗ ಜಾದನ ದುಕ್ ನುಂಸಿನ ಖರಬ ಇಮಾನಬಿ ಸಿಂಗ್ದೋ ಮರಂ ಸುಗ ಜಾದನ ಹೈದಿ ಖನಬ ಖೊಪಸೆ ಥೋಕ್ತನಬ ಅಖೋಯ್ನ se khang mthau tai ba khoi first en huji haijaki bado thagi period lakpa matam thagi khongkap lakpa matam se thagi period lakpa matam se akhoi na khangba mathau tai ba especially nupa sing na khangbi mathau tai ba mabung oisunu mapa oisunu digi manau nupa oisunu khangba mathau tai ba kari maramgi sigi lakadama matam sigi numit manga dagi na tarani muki sang watlingai matam se asidagi haurani manupi se kapningba pangsauda sauba deidi pangsada janingba or pangnokta nokningba isa si chi e na re as ai se du tora male pangkhanda khanjanba then ningai tawganba aidi ai adu tawdradi yaroi kho haina maram haidi nahangai tawramdaba mawong ama tawrakpase tawgalleba asi 80% women loina thoi sungtau tawdaba dum nupi khara yawdabadi natte yawi aduga hujiki matang se sigi emotional state hadi psychological and physical state ani gi hadi changes la aiba akoina kari kawi sigi matam si bu PMS ka oiba medical term da kari tawra ka khangna ge habada kari kauge habada ko premenstrual syndrome haira khangnei ba PMS samna habada PMS haira khangnei ba sigi se makhoina hadi magi symptoms ani thoi psychological haiba maga physical haiba maga psychological haira gadi koi ani usi hai ki bado hadi pangsauda sauningba maram zadana pangkapta kapningba thainagi nungai hidrawa ama ningsang akanda mari samnaraga adum khana bahuba then pangsana chaningba adagi nokhraga nam kapang nok nokningba ai si tawdragadi hena grigi ta aga leiba tomda amuksu ai tomda leige aga nam sang kanu leave me alone ga tawraga leiba matang then ngang sakna basunga ya dini kedor mo si bu hinjabi ke changa bonga or bo kaina ga hek mina su imungi mina su khangda bai haibi ba or khara sathi ba mabung mapa or haidi mapa gum mabung gum leiraga na maram jana masingang ni ngai tawe hena phujan biba or kanu taw biba aidi usi thawai de haina tawbiba yaudaba natte ba ko asina psychological gi ma haidi psychological symptoms ta adumaina laigani aduga physical symptoms ta kai no haibada na ba isa se thendok pa then kanu tawba nai haiba haidi ko cramps lakpa do adumaina then khong khuta pongkhalakpa kok chikpa nungai ta ba itan dan ba kaim tongning ta ba sugumba se yama tawgali mase aina haijabado 80% women na tawai bako ado si nupi singsina su masada tawjari se kari no na khangdaba gi ai se kadawram no na dum matom da khangjaba dubu mana ningis na chumme na maram za da baningai tawraga su masu mana ningis na chumme na tawgaduine ba asi kari na thoan bano habda ko aina nga sa haisa ki ba nupi gi amna marui ba hormone estrogen and progesterone hai ba hormone siga akhoi gi brain da gi secrete tawrai ba dopamine and serotonin chemicals neurotransmitters singse makhoi ga marakta hadi moi gi interaction khara ba sigi matam sida adui matang dudi music sida su panjara gi mayamna khangbada khangbina ba haina ai gi se haijarak pani ko aduna adumaina thoan bane ba tawgina tawbana te ba ko ado si habidi akhoi haksang se healthy oili habi se ko loina mai gi hormone sing si phajane yauri akhoi se healthy oili habi se sign amani haina su khoina loba ya ba mai gi matam gi matungina tawjarak pani na haibado haidi
ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯂꯩ ꯁꯥꯠꯄ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯩꯗꯅꯀꯣ ꯃꯩꯇꯩꯂꯣꯟꯗ ꯑꯗꯣ ꯂꯩꯁꯨ ꯃꯥꯒꯤ ꯁꯤꯖꯟ ꯌꯧꯔꯒ ꯁꯥꯠꯆꯔꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯃꯥꯒꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯎꯠꯊꯣꯛꯆꯔꯛꯄꯅꯦꯕ ꯑꯁꯤꯁꯦ ꯑꯦꯕꯅꯣꯔꯃꯦꯜ ꯅꯠꯇꯦ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯅꯣꯔꯃꯦꯜꯅꯦꯕꯀꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯅꯦꯕ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯒꯗꯕ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯃꯇꯝꯁꯤꯅꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯤꯔꯤꯌꯗ ꯂꯥꯛꯀꯗꯕ ꯃꯇꯝ ꯃꯥꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯀꯗꯕ ꯃꯇꯝꯁꯦ ꯅꯨꯃꯤꯠ 5ꯗꯒꯤꯅ 10ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯁꯦ ꯑꯗꯨꯒꯤ ꯗꯦꯠꯇꯨꯒꯤ ꯅꯨꯃꯤꯠ 5ꯗꯒꯤꯅ 10ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯁꯦ ꯈꯪꯕꯤꯒꯗꯕꯅꯦꯕ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯏꯃꯨꯡ ꯑꯃꯗ ꯂꯩꯕꯤꯔꯤꯕ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯤꯒꯤ ꯃꯇꯝꯁꯦ ꯈꯪꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯗ ꯃꯥꯅ ꯃꯔꯝ ꯆꯥꯗꯕ ꯅꯤꯡꯉꯥꯏ ꯇꯧꯔꯛꯑꯒꯁꯨ ꯑꯣ ꯃꯥꯏꯁꯦ ꯃꯇꯝ ꯌꯧꯔꯛꯇꯅ ꯇꯧꯖꯔꯤꯅꯤ ꯈꯜꯂꯒ ꯃꯥꯅ ꯑꯣꯟꯁꯟꯅꯕꯤꯗꯕ ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯔꯒ ꯌꯦꯡꯉꯒ ꯀꯥ ꯍꯦꯟꯕ ꯃꯔꯝ ꯆꯥꯗꯕ ꯁꯤ ꯃꯇꯥꯡꯅꯦꯗꯅ ꯍꯦꯛꯇ ꯃꯤ ꯍꯥꯠꯂꯨꯒꯦ ꯇꯨꯞꯄꯨꯒꯦ ꯍꯥꯏꯔꯛꯄꯗꯤ ꯍꯥꯏꯔꯛꯑꯒꯗꯤ ꯌꯥꯒꯗꯕꯁꯨ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯗꯩ ꯅꯨꯄꯤ ꯃꯁꯦꯟꯗꯁꯨ ꯃꯇꯝꯁꯦ ꯄꯨꯂꯞ ꯐꯪꯖꯟꯅꯕ ꯌꯥꯎꯔꯒꯗꯤ ꯉꯥꯡꯅ ꯁꯛꯅꯕ ꯁꯨꯡꯌꯥ ꯌꯥꯗꯗꯅ खनबा चैनबा मचिन मनाव नुपी ngata laiba imung da khana ba hekta law khongnaba puthoknaba then hostel da oirasu numamanabi masen usin nantina borsu matam je manara agadi kino to ba khana ba chena ba si yam thokaleba aduna akhoina PMS habasi karino habasi khangma mathau taiba asi khangaga asigi matungina koina tauba ya ba ya da basi kitang khangaga di khana chaina bagi changsi haibidi 99% adum haidi 95% hairage ko hoina adum ayambana 99% haiba ya khana bagi changse akoina maram zadana khana bagi warini ko maram jabagi oikre maram zadana khana basing sigi changse yam hanthagani ba koina si understand taubi ba ma mathau tai ba ko aduga haiba PMS haiba asigi exact cost ko ma se kari marangi thokla ibano haiba exact cost hoji phau haibdi unknown ni idiopathic oi adubu ma se kari ga sumari leinage haibada adum normality huziki aina haizakre ko interaction between haidi brain dagi circulate tawriba neurotransmitters sing duga maruina dopamine and serotonin ga estrogen progesterone haiba nupi hormones ga interaction tawrakpa matam moibagi adagi tholakpani aduga kano tawba masi kari ga sumari leina ke haibada mamangda yamna emotional haibadi past haidi traumatic history leiba ko haidi thawai yam emotional yamna nungai kidaba thodok leikibagumba then physically abuse tawkiba physically and emotionally abuse to kiba ediko mamang nungai kidaba incident lai kiba thokiba and then domestic violence ki ko imung manung da khana ba chaina bagi mamang da mayam angang oringai da thengna kiba then ase kano da su family history da su family history da su lai genetic ki waina masagi lum tawrak pa ani masagi edum mama su dum mai tagon ba macha nu pi da su dum loba longna ba mari adum lai ado si laina ri na te ba ko ado mari laina ba do si se hena kano to hali ha ba do hena haidi sigi symptoms se hena uthok pa haidi ma se makhan khara lai ba mile haiba haidi khitang oiba 50% no amadi everyone loina adu mile loina laigani 25% amadi moderate oigani aduga then 5 to 10% muk amana severe oigani ba am sathina oigani ba ektangang na sakna ba sungya ya da ba then hidak chadragadi problem dum oiba hidak chadragadi daily life da or koi relationship da ka hina problem oiba su adum yaw da bani na te ko aduna sigi matang se sigi matam se akoina phajana khangbi ba mathau tai ba aduga asida dietary deficiency da su adum mari leinai ma se like aduna akoina kari tawba yai kari cha ba yai cha tawba ya de haiba matam da kano se yari khai homemade oiba kano se sagadamne haidi yumda shemjaba aphaba chinjang hai tare ko mana masing haira then adum folic acid vitamin D calcium magnesium hairaga lafoi se sigi matam se da noma da haidi nungti ga mamam chapi ba phai adu sigi matam se da maru oina lafoi ama natraga ani se nungti gi chaba phai ba nu pi sing da ko lafoi se chaba se yamna phai haibadi kano ma se magnesium gi chang sam na wangi masina so khoi gi cramps nung tawriba haibadi symptoms se han badiam na mating pangi ba aduga khoina chaba ya da ba tawba ya da ba haragadi kaino tawba thau thum yamna chaba ya de thum su ka haina chaba ya de ko thau thum chaba ya de dum haina rami do han sing da so thau thum yamna chaba phatte aduga kaino tawba haidi thau thum yamna chaba phatte adagi kaino churup thakpa then ka haina caffeine sinaba adumba phatte adumba mata adagi yu thakpa sugumba se yari khai tawbiroi da bane akoina chaba ya ba sing se lafoi leire lafoi then dark chocolate adagi di avocado gumba haira adum akoina adum chaning ba do si matam se di isana chaning ba isana charaga nungai ba aina tawraga penja ba thabak aingonda harauza ba nupi singa tawbiga da ba se ko adugumba do tawga da bane adu da su
adum habdi family members singna nupa ba singna adum support tawbiyo aduga yariba makhai khana chena ba yaudaba amdi santi leiba ingba chikpa haidi imung ama osu oina ba relation khudingma haidi ingba takpa do adum lakani simtang hapetang khangaga sigi formula se apply tora ma habdi si simtang understand toraga apply tora yingbiyo ba adum adongi yumdasu adum adongi any kind of relationship father daughter relation oigera father brother sister oigera boyfriend girlfriend oigera any kind of relationship to nupi masen oigera asigi matam sabe khangaga understand toraga mai matam yorokna tawjari ne habase koina khangbiragadi khana chaina bagi changsu yamna hanthagani bako aduga ka henba case tadi akoina hidak habdi chaba mathau tai hidak chana bagi damak tadi akoina habdi doctor haidi consult ba mathau tai haidi hidak chana bagi damak tadi akoina doctor gi prescription chu mathau tai ko akoina mung chaning haina pangcha chaba ya de ba hidak khodi magi side effect lai edu lai haidi mayam nadi amu doctor rabu chalu radi test taw harakani edu to harakani ni di habi ba adubu taw da ba ya de ba haidi doctor su hekta haidi uraga koina mapandagi khangba ya ba makama ama lai adum mai matang su mayamna adum pam habidi adum comment taw biro karam matang da habidi so aina khangjaba ai level da aina khangjaba knowledge adum share taw jarake mayamna su khangba da kana ni khanbado habidi adum comment taw biro aina aidi adum ngamba matang da ai thagat na batang jarake aduga akoina huziki aina wari sam haidokre huziki kenodo test taw base doctor do bujatladi test taw gani num hai equally hai test taw do ja de ba huziki PMS ki matang se su koina atopa thyroid ki problem laibra kidney ki problem laibra adai te ke problem lai ge khangna na ba test taw thokpa su mathau tai ka hen ba condition da hai de adai te laina laibra ni yenga ga koina PMS or boy khalaga normally like chaluraga su laina makhan atopa mu lairam magadi adu su phatte aduna koina di blood ki complete blood count test aduma ana thyroid test adagi kidney function test adum ba su tok thokpa mathau tai aduga loina na haisabado ka hena severe psychological then physical haidi ka hena na ba khoi pa si matam sida nupi sing adom nupi khuding man su khangbirangani ayambana thabak haidi lumthaba na ba heaviness oiba adum yauri pani adagi kano tawbase haidi aduna ka hena khangba ngamdaba puk na ba yam toina mapan thokningba haidi yam toina haidi hoi mapan thokpa chatningba mapan thokpa haraga haidi yam toina washroom jangningba adugumba dum haidi leibanina ka hena khoi gi daily kano routine work to so toragadi hidak saba mathau tai aduna mari lena ba haidi doctor amada pasna tanaraga chabi gadabane asini maru ina ngasi ena pujarakli ba topic se ado sigi mata PMS se thagi hongkap lakpaga iroina na ne matom da dum phaki ba period hek lakpa hokradi dum matom dum phaki ba aduna khaimta mayam na si se laina yam na kano to boina khanbi gano ba si normal ne ba natural oina dum to pot ne ba sa PMS haraga nupi gi PMS lai nupa da di nupa gi di haba ai ba ko nupi gi PMS ka manaba nupa da su laita ba na te lai ba kari ko gi haba da IMS ka ba irritable male syndrome sigi kano se IMS se men period chu ka ba nupa gi period haina ado period haina sida bleeding to ba I thok pa haidi nupi gi tha gi numit mangani gi chatpa haba I chatpa du mai na nupa da chatkani haba na te ma sisu manabagi haidi masu haidi 20 to 25% di dum tha ko haidi cyclical oina nupa da su thokpa nupa loina makta nate but nupa da su adum thoe ba ko si irritable male syndrome hai si su akoina khangba nupi akoina su khangbi ba mathau tai ba kari marang gi no habda moi gi su male hormone androgen and testosterone moi gi nem tharak pa matam then testosterone hidak charu ba or aduga thadokhi ba adum ba testosterone withdrawal hai se sugma matam or wangamaga testosterone level na nemak pa haidi testosterone nupa gi se ayuktana ayambana wangani numidang oram numitas lakpada haidi dasida na khara nem thagale aduna nupa nahana thaba inkhang chaluraga halakpada haidi mino wan halakpani sibudi hana dagi khoi gi chana bi oina nupa nahana thabak chatho ubata raga di hanjilakpada ai waram gani patha lo chana thakna bada taw haina sidi nupi na adum tawbira lakpani na ka he na di sigi matang sidi problem oideba adubu nupi gi PMS ki sidi nupa ba singna khangbi ba watpa koina awareness watpa school college su phajana tamne nupa na khangbi roi ge na khangdaba na taba school college su phajana haidi tambira talakpa su watpagi su khangdabane ba nupa na phatabagi khangoi ge na khangdabani natte ba sisu aduna si animak se akoina understand tawna mathau tai ba aduga nupa gi su moi gi su sima sumba matam se yorok kanda ma se depression anxiety ma se irritable haidi masa sida wakhan nungai ta ba ai se kai mi oidreda ai se matik cha nupa na te da then matom da yam na hanthana khanja ba amlo oijaba aduga masa su aduga muk ka nupi na budi nupi gi no sana budi heli ko nupi gi PMS ki symptoms na di ka heli physically du nupi da khong khut chik ba na ba puk na ba
adi yam toina mapan thokningba yam comfortable oidaba pangkapta kapningba hujike na haibado adumba mayam su nupi nadi khara hadi severe oibase khara sathi base hele adubu nupa da su sathi basu lai mak lai traba hai nupa da su ka hana sathi ba laiba mkhoi su mkhoi na chaningba thakningba dum polapa matamda adum cha hadi chahan ba kholamba asi mathau tai aduga si gi understanding se mai gi matam habde season je understand tongna ragadi khana ba chaina ba gi changse yamna hanthagani aduga akhoi gi experience ta hairaga su khoina hostel da han ba leijarak pa matamda akhoi aham ba khangde hadi khoi su medical line da changa amatung da si mayam si loina khangjarak pani aduga dum habdi practice oina akhoina hadi dum monthly gi akhoina monitor tawraga isa isa da oina apply tawrakanda su loina chumba kanari habdo khoina knowledge to phanga matung then practical oina su kanari khanga matung da su mayam da su haijabane imung khuding makta masi se apply tawbiyo habdi hostel da khoi se khoi nupi ani ahum leirak pa matamda room amanda leirak matamda nungsina na leminai ni chaminari ni harau harau nokmina dana nungsi ko memory sa ai ki khoi imanabi sing jo dum yeng bi hobiranga yaubiranga ni mo su dum nungsiranga ni ado mai matam yora adi khoi se oh masina wangang bada khara wang ngang ni se or mana khara he na ngang se mai matam yopai thado se mai matam goi toi ne hai ba se khoi dum thado eba duna khana de ba then amuk su harau raga nungsi na kan tong ni asidi ya haisini stable oida ba khoi gi kano se mood swing kai na ga sum haina ba do mood chi dumai na tawba aduna nupi gi su mood swing matam lai nupa gi su dum lai ado ani se khoi na phajana khangna raga understand tong na raga khoi na understanding hai ba do sigi matam sing sin ya amna understanding tawa mathau tari se adudi kari haba muka na hajarage nupi gi understand to biga dama matam nupa khuding mana understand to biga dama matam se karma matam ne haba khoi gi thagi khongkap lakpa matam thagi period lakpa matam si gi numit manga dagi na tarani muki mamang size ma nupa oi basing na khangbi gadaba maram sa dan ningai tawrasu kanu to biga daba khatang o magi matam yojira ini hana khandure manaraga onchen naraga khatna biba to biba phubiba chai biba to biroi daba then nupa gi di amuk nupi sumaine specific oi matam laite moi gi mut sina hangai leram badagi manara oi de ne ba nupa amna low feel tawrakpa matom da mathematic cha da boina khalakpa kaim tawning daba amna wam tangang na bakitang ya daba marak ta tum yorakani nupa singsu suma matam sisu nupi oi bising na khangbi daba ani se khangnaraga di amata saungna ba imung hilang ba adagi khana ba chaina ba habado amata lairaroi masi akoina apply adong gi yum da su apply tawraga yengbiyo aduga kanai de habadu su comment tawbiro aduga adom na sum habidi khangning ba general knowledge oina khangba ya ba basic oiba knowledge to adom na dum comment adum haibira amo aina su adum angam ba share to pa ngamna na ba khotna jage ayang ngasi gi di kainarase bye bye. Thank you for watching.